Manipur State Rural Livelihood Mission gi makhada Manipur gi tongan khul laikai singda semliba self-help group singna lamdam asigi nupi singbu punsin bagi mathakta nupi singi senmitlon fagat hanbada achauba thodang lawba ngamle haina lamyanba enterprises ki proprietor Dr. Elangbam Amit Kumarna Pangthokkhre wafam asi Kaksing district ki hiyanglam makha laikai gi community hall da Pangthokpa Punshi Lamjing Meira village level federation gi ahum Suba general body gi Meepham da haikibani thoramadu the Organization for Indian Women Against Crime gi Secretary A. Robita, Manipur Rural Bank Kaksing gi Manager N. Zina, Kaksing District ki Cluster Coordinator K.H. Yaisana, Social Worker N. Yai School Amadi, Punshi Lamjing Meira VLF ki President Ait Sunibala Yauna, Miyoi Kayana Sarukya ki. Thoramadu Amit Kumar na makha taraduna hai National Rural Livelihood Mission gi makhada Manipur lenga ki RDNPR gi Manipur State Livelihood Mission na mapung oiba thodang lauduna Manipur gi khul laikai kayada VLF amadi self-help group kaya semlakpa asina hiram kayada ahongba purakpa ngamle maruoina masina nupi singi marakta punbagi achauba tanja ama piduna makhoi masel gi marakta tathok tasin tawduna henna nungsinaba purakpada achauba mateng oiri loinana self-help group singi khutangda bank singna loan pirakpa asina hanna sufam nomfam khanglamdaba miyoi kayagi hingnaba lambi su piba ngamle mahaki maikaidagi su hianglamgi nupi singda ahenba senthok lambi leihannaba self-help group singa kutsamnaduna thabak paikhatnaba hotnagani haiki thoramadu sarukya kiba Organization for Indian Women Against Crime gi Secretary A. Robita laimanasu hauziki matamda nupi singda toina thengnaba tongan ba crime singi matangda wangangduna nupi singda thokliba crime asi matau karamna thokhaloi haibagi matangdasu wafam kaya thamki sida hena focus to biragadi akoi paisa paiba ase adum yamna tapna pairapa yawi lambi mayam leiba adugi lambi mayam do government adi phata scheme mayam lo thoi aduga scheme mayam sing se implement tawbada tawdabadam na pai ku se masi apru jo soiba plus lusing jo soiba ta adugu ngasi di tamna laiba scheme mayam se poi khongang sing se da yoraktana madugi kanaba phamappanina hena thawai obi rakanda matung tabada hena phaba self group apa puthokana self group puthokudagi apoi product mayam self group gi makha da puthokpa yare nomagi ekoi gi yum se samba project sing ekoina ai gi ngol thaba ya se ekoina thabuk suba tanbadagi market ta lei gi gase masi yaw ki chief minister gi economy revival mission gi makha ra ya pasana hai ba koi se bilasani oi ya pasana madugi training lo yaw ra aduna sigumba tawbiya ba mayam ama lei adu ai side tagi su mateng pangsage lona aikoi gi nupi na aikoi society mitai society da lo bu thoda se suki matik saure koi gi chema robita na su yam phajana adu thambira magani marandi aina 2000 madu to 13 na lai do ra mari ai sana da university da lady da chese delhi da la ga campaign amakhati delhi da la ta kan ai personally akoi haiba da magi personal level wari da liram mayam yam emotional loina thengna panupi gi crime matang da liram matam da gi khanjara pani se masi amu ani ak su hoina police aduna ngasi di akoi manipur da nupi singse matam amagi metai yupi gi sanadi gi wang aga phong thang pa even akoi gi phungangi lamnam da su ngasi de no gi adu mo mayam ma ta hai da bo hoi da bo mayam ma tarak ko urakpa sigumba mayam si self help group mayam ma leirabanina tamna aikoi miyam se thabak le trakan da ke dori ai kan da ari ba matam le da ne ba koi mayam ma thok le ba thok mayam se aduna isa ne isa bu thok pizza rai se masidagi hen ba atop phom te leiti government ni service to ba mi mana magi le kai da dum le bi ni swai da saga gi thok to mayam ma adu bo mana mi kya thok pi ba ngam ge se di adun birong ne aduna isani sabu tabu pizaraga isani paisa tanjabase sidagi henda nuwaiba tenta leite aduna nupi yoibegi program sida suki matik sawi aduna matamsu masaidagi mayam se phambi banina wabi ramagani aduna ai yam sang ngang rogasu okta samoi lo ni no matang sabada mu haisage aduna sigida batadi aina anjari bakasi tabi bugi da matamta na thagachari ai wafung